staircase-tagi ontharaktunna sokpadagi laikhidabani haiba masagi chahi 13 khakta ngairibi nupi macha amagi postmortem tawbada mathabakta nongmai maru ama yauramle hairi. Hindustan Times ki report amana hai thodok adu Bihar gi Supol district ke manungchanna Bhimnagar panchayat ke Bhimnagar police station na konba mafam amada thokibani thodok adu haukiba lebak pokpa numit ke numidang wairamda thokibani imung manungi mi singna nupi macha adu Birpur ge sub divisional hospital da pukhalakhe adum oinamak nupi macha adu laikidre haina doctor singna declare tawke mahak hauji class 11 tamlibi mahairoini tungda laikhidrabi nupi macha adugi makhurana Bhimnagar police station da mahak staircase tagi ontharakpada sokpadagi laikhidabani haina unnatural death UD case ama loss tawraki hairi misi adugi matangda chingnabadagi doctor singna police da pau piraba matungda hakchang adu postmortem gi damak thakhi amadi police na laikhidrabi yumda chattuna yengsinki hakchang adu postmortem tawbada thabak ki sarukta nongmai maru ama yauduna leiramba thengnarakibani hairi Supol district hospital da postmortem adu pangthokhiba Dr. Thakur Prasad na hai nupi macha adu mahaki mathabakta nongmai maru ama panbadagi laikhidabani nongmai maru adu lauthokle amadi misi asigi matangda police na makhata na thizillagani haiki Supol district ki SP Sarat RS na hai postmortem gi report asi yamna hakchinna lobaga loinana police na misi asigi matangda kupna thizinba haure police na phongdorapagi matung inna postmortem gi report asi lakpadagi misi asi matau karamna thokibano haibadu khangba ngamle adum oinamak laikhidrabi nupi macha adugi apokpa asi achauba contractor ama oibata natana political connection chawna leibana mahaki mayokta kanagumba amatana phongna thorakpa ngamdri haina pau asina makhatari